Ngasi akhoi abiyai ga mung tawre bang laibadina chathok chasi yanarise ibani yumse yam keno samnakna leba thonga ama lainare ba ibani ba kadai no hakan ado ibani tawminare ngasang sina yerum thongba laire adagi metpa adagi Channa ga chicken boni ga ngauba fadana ngau khai bani ngasi mane ta ses aduga yerum se tok tok thugaire dana duga mamang the video hapchadi hapchagrabani adai tawa thongbane ba khutlaga thongba thau yam chabdo ngaubu so muk thawrni thongbu so muk thawrni thau ngai phutlaga thongbane akhoi indom cham lei mana hek tawbe smaina tok tamaga akhoi tawjabane ba do indom cham thongbu ma tuga sigadi managadra khangdi ado laiba yengjaraage mana ramgadra mana ramoidra indom cha thongududi khogni akhoi kutong se muk try tawrage khoi kutong jidi khangdri do cha yenga Charage da yam kuire chak lame chak si yam yam de da ai dum kot lage ko ai yam ko tharagi he ai gi nan lam ta ko thabi da Smai thong mo pa khali hoi mai khai em du kai de thau ju ko no taw de ba yaw de Taure Pai ga
ꯍꯥꯎꯔꯦ 그래서 걔네 브레스 마우. ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯐꯝꯃꯁꯤꯔ 농장 먹는다. ꯄꯩꯁꯥꯁꯨ ꯈꯔ ꯇꯥꯜꯍꯧꯅꯤ ꯃꯔꯨ ꯑꯆꯥꯔꯤꯁꯤꯅꯦ ꯊꯕꯤ ꯇꯧꯔꯒ tꯧꯔꯦꯅꯦ ꯑꯗꯨꯝ 진짜 pura 사나네. 상공 이름 사나. 시스. ꯁꯪꯒꯣꯝ ꯁꯅꯥꯏ ꯃꯑꯣꯡꯅꯦꯕ 진짜 이름 사나. 뭐 몇 번 사람 몇 하우스지 가장 야우잖아. 내 얌 작은. 아마 가월 보면 이렇게 이거. ꯍꯧꯔ ꯊꯣꯡꯕꯗꯨꯗꯤ ꯑꯃꯨꯛ ꯌꯦꯔꯨꯝꯗꯣ ꯇꯥꯎꯕꯒꯤ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯄꯦꯗꯅ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯄꯦꯗꯅ ꯑꯁꯤꯁꯤꯅ ꯐꯨꯠꯄꯅꯦꯕ 진짜 잘해요. ꯐꯔꯦꯁꯤꯅ 셰프도 까이디. 까이디. 까이버지 야우고. ꯍꯥꯞꯄꯒꯦ ꯆꯅꯥꯒꯤ ꯁꯤꯒꯤ ꯕꯣꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯆꯅꯥꯒ ꯄꯨꯂꯞ ꯀꯥꯝꯊꯣꯛꯑꯃꯁꯨ ꯎꯗꯅ 바라바지 빨리. 그래 그것도 하와이 나오죠. 셰프도 까이드러미나가 사나이 잡도 좀 까가 잘 먹는 거 야울래 막다 달라오도 보자더라. 그래 또 컷래 막. 일단 한국 여행보다 똥 어머가 떨어가 다 달라가. 당진 뚝바시지 호렌 뚝자라게 лек톡 저것이 떠오래 하나 떠보니 쟤랑도 요마가 확실히 삐한 그대로 이게 아부가 아니라 그래서 또뭐 와이 길레지 찡동나. I'm sorry 딸이에요 뭐 엄마 사이 까는 지지라고 엄마 사이. 시대이 말이야 먹고 봐봐. 그놈은 강단에 사봐봐 연골이 뭐로 하와버려 아루가지 파잖아 포토가
tꯧꯔꯦ ꯌꯥꯝ ꯇꯧ ꯃꯅꯨꯡꯁꯦ ꯃꯍꯤ ꯐꯖꯅ ꯆꯪꯉꯒꯀꯣ ꯆꯤꯛꯄꯗ ꯃꯍꯤ ꯇꯣꯛꯂꯛꯇ꯭ꯔꯥ? ꯑꯗꯨ ꯆꯤꯟꯁꯦ ꯕꯪ ꯕꯪ ꯂꯥꯎꯋꯦ. ꯀꯔꯤꯅꯣ? ꯊꯥꯡꯖꯤꯡ ꯇꯨꯞꯄꯗ. ꯑꯩ ꯅꯨꯡꯗ꯭ꯔꯦ ꯀꯩꯅꯣ ꯆꯥꯕꯗ. ꯂꯩꯕꯅꯤꯅꯀꯣ. ꯅꯪ ꯅꯨꯡ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯀꯣ. 이번에ꯉꯁꯥꯏꯗꯩ ꯉꯥꯛ ꯄꯣꯊꯥ ꯊꯥꯡꯖꯤꯡ ꯇꯨꯞꯄꯨꯏꯅꯦ. ꯑꯩ ꯆꯤꯟꯁꯦ ꯅꯥꯔꯦꯕ. ꯀꯣꯊꯔꯒꯦꯀꯣ. ꯇꯣꯠꯁꯜꯂꯗꯝ. ꯇꯣꯠꯁꯜꯂꯒ ꯄꯨꯂꯞ. ꯄꯥꯏꯔꯦꯀꯣ. 와우. 시수 කොꯊꯔꯛꯑꯒꯦ. කොꯊꯩ ꯀꯥꯟꯁꯤꯗ. ꯂꯥꯁ ꯀꯨꯇꯤ. ꯁꯤꯁ. ꯁꯦꯡꯅ ꯀꯣꯊꯣꯔꯛꯑꯒꯦ. ꯌꯦꯔꯨꯝ ꯀꯩꯅꯣ ꯌꯥꯎꯕꯁꯦ ꯑꯩ ꯂꯧꯔꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕ. ꯂꯥꯛꯑꯣ. ꯈꯨꯆꯥꯎꯁꯦ. ꯁꯤ ꯐꯖꯔꯦ. ꯃꯌꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦ. ꯌꯥꯔꯦ. ꯋꯥ, ꯑꯃꯂꯕ ꯂꯧ. ꯂꯣꯏ ꯀꯣꯊꯔꯛꯑꯒꯦ ꯀꯩꯅꯣ. ꯑꯩ ꯌꯥꯔꯦꯀꯣ. ꯇꯣꯠꯁꯜꯂ ꯄꯨꯂꯞ ꯆꯥꯒꯗꯕꯅꯤ. ꯈꯥꯃꯦꯟ ꯑꯁꯤꯟꯕ. ꯊꯦꯡꯛ ꯌꯨ. ꯑꯩꯁꯦ ꯈꯥꯃꯦꯟꯁꯤꯟ ꯌꯥꯝ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯃꯍꯤ ꯉꯥꯛꯇ ꯇꯥꯎꯔꯦ. ꯅꯣꯡ ꯂꯩ. ꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯣꯡ ꯐꯖꯅ ꯇꯥꯔꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ. ꯇꯨꯝꯅꯕ. ꯀꯩꯅꯣ ꯇꯨꯝꯅꯕ ꯚꯤꯇꯥꯃꯤꯟ ꯑꯃ ꯊꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ. 이반이 남이시 ꯍꯧꯖꯤꯛꯅꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ. ꯅꯨꯡꯗꯥꯡꯒꯤ. ꯆꯥꯛ ꯁꯤ ꯇꯣꯛꯄꯒꯗꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯅꯤ. ꯐꯦꯡꯕ ꯋꯥꯠꯂꯤꯌꯦ. ꯆꯨꯝꯃꯤꯅꯦ. ꯑꯗꯨꯝ ꯍꯥꯞꯀꯦꯀꯣ ꯁꯤꯗ. ꯍꯌꯦꯡ ꯅꯪ ꯂꯥꯛꯑꯣ ꯇꯧꯃꯤꯟꯅꯁꯤꯗꯤ. ꯇꯁꯦꯡꯅ ꯁꯤ ꯈꯨꯗꯣꯡꯁꯤ ꯂꯦꯛꯊꯣꯛꯇꯦ. ꯐꯩꯀꯣ. 이놈 싸야, 이놈 싸야. 아, 구동지야. lôi bà. Lôi lên này. Lush. Silvia Lush. Humaga ka isam lang dyan. Bang lòi. As ko kung ako lang pa ni. Parang sa akin no. Phabam na lekthok to ba. Lekthok to ba. Yerum
12 ꯉꯁꯥꯏꯒꯤꯗ ꯃꯥꯅꯦ 12ꯅꯤ ꯌꯦꯔꯨꯝ 12ꯅꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯌꯦꯔꯨꯝ 12 ꯍꯦꯟꯃꯜꯂꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯑꯗꯣ ꯌꯦꯔꯨꯝ 12ꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯗꯨ ꯉꯥꯛꯇ ꯆꯥꯕ ꯂꯣꯏꯅ ꯉꯝꯅꯤ ꯍꯥ ꯉꯝꯅꯤ ꯌꯥꯝ ꯐꯩ ꯁꯤ ꯄꯨꯛꯁꯨ ꯀꯩꯁꯨ ꯊꯥꯡꯀꯠꯂꯒ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯕꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯝ ꯕꯣꯔꯤꯒ ꯈꯨꯌꯥꯝꯅꯤ ꯆꯥꯁꯟꯒꯦ ꯑꯗꯣ ꯊꯥꯡꯖꯤꯡꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯨꯞꯄꯒꯦ ꯐꯖꯅ 이반이 맛이 하면서 포타가 당진지 낙당 툭툭툭으로버네 이시 그노가 로이 나래 찐가 아도 시 이름 그노시 이름 구통시 시제 맘 수 트라이 떨어가 잡이요 하오에바 코인 좀 짜이 코인 좀 짜기 그노시 야이 마이크 통시 나 맘 수 트라이 떨면 요 그노다 폴리틴다 하빠도 어두도 나트수 티핀다 하빠가 마콩후마가 떠오브네바 이거 강다와 티핀도 ꯑꯗꯨꯒꯤ ꯆꯦꯔꯪꯗꯣꯏꯅ ꯍꯥꯞꯄꯒ ꯇꯧꯕ ꯍꯥꯎꯋꯦꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯄꯨꯛ ꯂꯦꯛꯊꯣꯛꯄꯁꯨ ꯑꯣꯏꯗ꯭ꯔꯦ ꯊꯥꯎ ꯌꯥꯝ ꯆꯥꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯔꯝꯖꯔꯤ